नाम वहांग खरा अना समझरगा पाजगदौरिब असिगी आंसर पीबू अना तलब तलबना वारें खरा पाजगे अना पाजगदौरिब वारेंसिंगसी मयामनसु लोइना खंगनरबा ngaktani wahangsing asi class 9 10 tamliba MIL manipuri subject ki exam da toina hanganba wahangsingni miyam taminasi nupilan haibisi karino anisubu wahangna ngalingada metesina nupibu karamba miyengda janglambage ahumsubodana December ki tang 12 bu kari haraga khangnai asigi wahangse sumaina su hangai December ki 13 lakpada manipuri jatina kari haina aknai मरी सुबना करम्बा चहीदा मणिपुरदा अनि सुबा लान थोखी मंगा सुबना सनातोंबी कनानो मणिपुरगी निंगतंबा मांगखिबगी चही क्यागे मतुंगदा नुपी लान थोखिबगे अदुगा तरे सुबना मणिपुरगी निंगतंबा मांगख्रबा मतुंगदा अहानबा ओइखिबा मणिपुरगी निंगथौदु कनानो गनिपान सुबदना करम्बा मतमदा मणिपुरगी निंगतंबा मांगखिबगे पंसुबदना ब्रिटिश लानमिसिंगा मणिपुरगी लानमिसिंगा अक्तंगना लानथेंगनखिबा करम्बा लानफमदनो तरासुबदना करम्बा मतमदा जुगराज केंद्र जितपु फासी तौखी त्रामाथोइदना करम नुमितपु अथौबसिंगी नुमित हारगा खंगनै ताइंथैसुबदना मणिपुर मणि भारत की स्विट्जरलैंड कनाना हाइखिबनो त्राहुमदैसुबदना पंडित जवाहरलाल नेहरूना मणिपुरबु नोंपो भारत के काश्मीर हाइना करीदमक्ता हाइरमबनो असि क्वेश्चनसे सुमाइनासु हंगी मणिपुरबु करी हाइना कौखिबगे सुमाइनासु हंगबा यावी मोइरांगी चंदुरासिंगबु कन्ननबगीदमक्ता कना सोंथोरखिबगे एकदोमदगी लाकपा लानमिसिंगना इहान हाना सना कोनुंग पाइखि मणिपुर फील्ड फोर्स हारगा करीबु खंगनै मणिपुरदा हाटखिबा ब्रिटिश ऑफिसर मंगादु ममिंग इरमु लिंगैदा मोइरांग चंदुरासिंगगे पुंसि महिंग फरमदे नुपीसिंगबु सा सनगुमना जेंबिरमी नुपी ओइबिसिंगबु थमोइ पांदबी हई लैगुमना चिनिंगबना पंगचिन चिलनरमी हेकनिंगबना पंगहेक हेकलम्मी मपा मामा ओइबसिनसु मचाबु मसागी याइफफमगिदमक कथोकनिंगबा निपादा कथोकलमी निपागी थमोइ पानबगुमना नुपी ओइबिसिंगिसु अपाम नुंसि थमोइ पाली खनबिरमदे नुपी ओइबिसिंगी अवाबा कया थमोइदगी थोरकपा अवाबगी मिकप मिराव खोल निंगमदबगी तेंथाखोल अपाम नुंसि काइनबगी मैचाक कया उरुबदा मतम अदुगी असैबा मैदिंगोलना मोइरांग चंदुरासिंगबु कल्लगी हाइना लेपखि ngalingaida मैतैसिंगना नुपीबु करम्बा मियंगदा जेंगलंबगे असिगी आंसर ओइसु यारे अदगी अमना मोइरांगी चंदुरासिंगबु कन्ननबगीदमा कना सोंथोरखिबगे हाइबदसु यारे 1934 एप्रिल की तांग 23 मणिपुरना मसागी निंगतंबा मांगखिदुना ब्रिटिशसिंगगे लेंगाक सुबली मखादा लैखि प्रचान महाराज ममिंगतगी ओइना निंगथौहाबलमी लेबाकि लेंगाक सासोनदी पॉलिटिकल एजेंट बोरो साहेब अमदी स्टेट दरबारगी प्रेसिडेंट सुतो साहेब अनिना पाइरमी साहेबसिंग असिना तनिंगमता तौबा काहेनबा लिचत क्या चलमी सुरचंद्र महाराज की मजा इबेमा मौगी सिंदा चलबी सनातोंबेबु बोरो साहेबना मागी नुपी लेना ngami haibagi matagumna talui oina lokchilami boro saheb ki thaw usittaba thawong asida lebaki miyamna yamna penakhide nakal amarondona sudo sahebna meitei machasingbu thina phujebimana miyamgi thamoi hena soklami maramaduna sudo sahebbu meitei machasingna yamna nungsinnaramde ing kumta lisinga changpana subna marigi march 15 amada August 3 ahingda sudo sahebki bangla anirak hanna mai chaklami mai chakraba bangla adu amuk sananabagidamagta meitei masasingda kabudagi afaba makal uwana chingma puraknaba yathang pirami meitei nupa makaina boro sahebki mafamda hukum handokpinaba haijarabada जापीखिदे साहेबसिंगी नंफु सासोनगी मायक्ता मतमदुगी इमा इबेन मेतै चनुरा मयाम हुरक्तुना बोरो साहेबकी मथक्ता इरांग हौरमी मेतै नुपीसिंगना ब्रिटिश साहेबसिंगा थवाई थादोकपा कीदना मयक जादुना मुक्नाखिरमी मसिबु अहानबा नुपी लान हारगा खंगनै मथंगदा ing kumja 1938 December थादा मेतै नुपीसिंग अकनबे यौबमा लाखि मसिगी मरुइबा मरमदि चेंगफौ मरांग काइना थोक्तुना वाता पादना रखलिबा मणिपुरना नोमोनोमगी चेंगफौ फंजिलक्तदुना चाक तांबा हाइबदु ओइरक्कि मसिदा मेतै चनुरा इमा इबेन मयाम हौदुना फौ कदाइदा लोटख्रे हाइदुना कोइथि थिबा हौखि हिंजाव पाइबा मयांग महाजोनसिंगना अहोंगबा ममलदा पोरक्तुना फौ वानसिल्लगा मिलदा तकथोक्तुना मपान लैबाकदा थादोक्लगा संगोंग चाउंगा तानसिल हाइबसि मतमदुगी इमा इबेनसिना खंगबा ngamkhi मैतै नुपीसिंगना मणिपुरया चेंगी मिल थंबिगनु मणिपुरगी चेंग मपानदा थादोक्पिगनु हाइना बोरो साहेब सुतो साहेब अमदि मिल
ꯃꯄꯨꯅꯆꯤꯡꯕꯗ ꯑꯀꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯗꯥꯕꯤ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯁꯨ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯊꯃꯣꯏꯗ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯑꯣꯝꯆꯥꯛꯅꯔꯝꯕ ꯃꯇꯝꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ 1938 ꯗꯤꯁꯦꯝꯕꯔꯒꯤ 13ꯗ ꯃꯌꯥꯝ ꯍꯧꯔꯛꯇꯨꯅ ꯁꯨꯗꯣ ꯁꯥꯍꯦꯕꯄꯨ ꯆꯦꯡ ꯊꯤꯡꯉꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯒꯤ ꯆꯤꯡꯊꯈꯤ꯫ ꯁꯨꯗꯣ ꯁꯥꯍꯦꯕ ꯐꯥꯖꯤꯟꯈꯤꯕꯒꯤ ꯄꯥꯎ ꯐꯪꯕꯗ ꯁꯤꯄꯥꯍꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯁꯤꯄꯥꯍꯤꯁꯤꯡꯒ ꯏꯟꯅꯔꯛꯄꯗ ꯃꯩꯇꯩ ꯏꯃꯥ ꯏꯕꯦꯟ ꯀꯌꯥ ꯁꯣꯛꯇꯨꯅ ꯏ ꯇꯥꯈꯤ꯫ ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯐꯧ ꯇꯛꯅꯅꯕ ꯃꯤꯜ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯊꯤꯡꯈꯤ꯫ ꯃꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯩꯇꯩ ꯖꯥꯇꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯉꯥꯛꯅꯔꯤ꯫ ꯄꯥꯖꯔꯤꯕ ꯋꯥꯔꯦꯡ ꯃꯇꯦꯛ ꯑꯁꯤꯅ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩ, ꯑꯗꯨꯒ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟ ꯑꯃꯅ ꯗꯤꯁꯦꯝꯕꯔꯒꯤ 13ꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯤ ꯖꯥꯇꯤꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯛꯅꯩ, ꯑꯗꯨꯒ ꯑꯃꯅ ꯀꯔꯝꯕ ꯆꯍꯤꯗ ꯃꯅꯤꯄꯨꯔꯗ ꯑꯅꯤꯁꯨꯕ ꯂꯥꯟ ꯊꯣꯛꯈꯤ, ꯑꯍꯥꯟꯕ ꯂꯥꯟ ꯊꯣꯛꯈꯤ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯃꯣꯏ ꯋꯥꯔꯦꯡꯁꯤꯗ ꯌꯥꯎꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯑꯟꯁꯥꯔ ꯑꯣꯏꯅꯁꯤꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯅ ꯈꯟꯕꯤꯕ ꯌꯥꯔꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯤꯒꯤ ꯍꯧꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯑꯃꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯈꯤꯕ ꯂꯥꯟꯒꯤ ꯃꯁꯛꯄꯨ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯒ ꯈꯪꯅꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯁꯤꯅ ꯁꯅꯥꯇꯣꯝꯕꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯦꯛꯁꯋꯦꯜ ꯁꯥꯍꯦꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯗꯨꯅ ꯑꯁꯨꯝ ꯂꯥꯛꯆꯕꯁꯤꯅ ꯅꯣꯡꯃꯗꯤ ꯅꯤꯡꯇꯝꯕ ꯑꯁꯤ ꯃꯥꯡꯈꯤ꯫ 1942 ꯏꯪꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯡ 24 ꯑꯍꯤꯡꯗ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔꯒꯤ ꯌꯨꯕꯔꯥꯖꯄꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯕꯗꯒꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯖꯦ.ꯗꯕꯜꯌꯨ ꯒꯨꯏꯟꯇꯟ, ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯁꯤ.ꯑꯦꯝ. ꯏꯁꯀꯤꯟ, ꯃꯤꯁꯇꯔ ꯑꯣꯞꯁꯟ ꯀ꯭ꯂꯦꯌꯔ ꯒ꯭ꯔꯤꯃꯨꯠ, ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯂꯦꯐꯇꯦꯅꯦꯟꯠ ꯗꯕꯜꯌꯨ. ꯁꯤꯝꯁꯟ ꯑꯃꯁꯨꯡ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯕꯜꯌꯨ.ꯑꯦꯁ. ꯀꯁꯟꯁ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5 ꯕꯟꯗꯤ ꯂꯩꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯁꯤꯔꯤ ꯀꯥꯈꯠꯂꯛꯄꯗ ꯀꯖꯥꯎ ꯑꯣꯜꯐꯦ ꯄꯨꯈꯝꯕ ꯐꯤꯉꯥꯛꯅ ꯇꯥꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯥꯍꯦꯕ 4 ꯑꯗꯨꯅ ꯁꯦꯡꯅꯤꯡꯕꯗ ꯁꯤꯟꯅꯗꯨꯅ ꯁꯒꯣꯜꯁꯦꯟ ꯕꯗꯟ ꯁꯤꯡꯍꯨꯅ ꯇꯦꯡꯗꯣꯡ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯄꯥꯎ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯅꯔ ꯖꯦꯅꯔꯦꯜ ꯂꯣꯔꯗ ꯂꯥꯟꯁꯗꯥꯎꯟꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄ ꯕ꯭ꯔꯍꯃꯗꯦꯁ ꯀꯁꯥꯔ ꯑꯃꯁꯨꯡ ꯀꯣꯍꯤꯃꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟꯃꯤ ꯊꯥꯖꯤꯟꯗꯨꯅ ꯂꯃꯟ ꯈꯨꯝꯅꯅꯕ, ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ꯫ ꯕ꯭ꯔꯍꯃꯗꯦꯁꯔꯣꯝꯗꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯇꯤ. ꯒ꯭ꯔꯥꯍꯥꯝꯅ ꯂꯨꯆꯤꯡꯉꯛꯏ꯫ ꯁꯤꯖꯔꯣꯝꯗꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤ ꯂꯨꯆꯤꯡꯂꯛꯄꯗꯤ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯑꯥꯔ.ꯑꯦꯁ.ꯑꯦꯐ. ꯔꯦꯅꯤꯡꯅꯤ꯫ ꯀꯣꯍꯤꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯑꯦꯁ. ꯀꯣꯂꯦꯅ ꯂꯨꯆꯤꯡꯂꯛꯏ꯫ ꯕꯦꯡꯒꯣꯜ ꯑꯍꯨꯝ ꯑꯁꯤ ꯄꯨꯂꯞꯅ ꯃꯅꯤꯄꯨꯔ ꯐꯤꯜꯗ ꯐꯣꯔꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯥꯟꯃꯤꯁꯤꯡꯒ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯈꯣꯡꯖꯣꯝꯗ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯈꯤ꯫ ꯂꯥꯟꯐꯝꯗ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯊꯤꯈꯤ꯫ ꯁꯤꯖꯔꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯏꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯂꯥꯛꯄ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯀꯪꯂꯥꯗꯒꯤ ꯄꯥꯈꯪꯕ ꯐꯤꯔꯥꯡ ꯆꯤꯡꯊꯈꯤ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯖꯦꯛ ꯆꯤꯡꯈꯠꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤ꯫ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯁꯤꯡꯍ, ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ, ꯁꯦꯅꯥꯄꯇꯤ ꯑꯉꯧꯁꯅꯥ, ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯅꯤꯔꯖꯟ ꯁꯨꯕꯦꯗꯥꯔ ꯆꯣꯡꯊꯥꯃꯤꯌꯥ, ꯀꯖꯥꯎ ꯑꯣꯜꯐꯦ ꯄꯨꯈꯝꯕ ꯐꯤꯉꯥꯡ, ꯆꯤꯔꯥꯏꯅꯥꯒꯥ, ꯁꯒꯣꯜꯁꯦꯟ ꯕꯗꯟ ꯁꯤꯡꯍ ꯑꯁꯤꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯪꯒꯠꯇꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯕꯟꯗꯤ ꯂꯩꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯕꯤꯆꯥꯔ ꯃꯇꯨꯡ ꯏꯟꯅ ꯆꯤꯔꯥꯏꯅꯥꯒꯥ, ꯅꯤꯔꯖꯟ ꯁꯨꯕꯦꯗꯥꯔ, ꯀꯖꯥꯎ, ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯐꯥꯁꯤꯒꯤ ꯁꯒꯥꯏ ꯀꯥꯈꯤ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛ ꯑꯖꯥꯗꯤꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ꯫ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯕꯨ ꯅꯨꯡꯊꯤꯜ ꯀꯩꯊꯦꯜ ꯑꯣꯟꯈꯠꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯁꯒꯣꯜꯁꯦꯟꯅꯤ꯫ 1919 ꯏꯪꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯅꯤ꯫ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔꯤ ꯅꯤꯡꯊꯧꯗꯨ ꯀꯅꯥꯅꯣ? ꯑꯁꯤꯒꯤ ꯑꯟꯁꯥꯔꯅ ꯆꯨꯔꯥꯆꯥꯟꯗ ꯃꯍꯥꯔꯥꯖ ꯍꯥꯏꯔꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯈ꯭ꯔꯤꯁꯇꯥꯕꯗ 1942 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 23ꯗ ꯍꯥꯏꯔꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯄꯥꯕꯗ ꯌꯥꯎꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯂꯥꯟ ꯊꯦꯡꯅꯈꯤꯕ ꯀꯔꯝꯕ ꯂꯥꯟꯐꯝꯗꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ꯫ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯁꯤ ꯇꯧꯈꯤ ꯍꯥꯏꯇꯥꯔꯗꯤ ꯈ꯭ꯔꯤꯁꯇꯥꯕꯗ 1919 ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯗ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯄꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯕꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯅꯤꯄꯨꯔ ꯃꯅꯤ ꯚꯥꯔꯠꯀꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯇꯥꯔꯗꯤ ꯂꯣꯔꯗ ꯑꯥꯔꯋꯤꯟꯅ꯫ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯃꯅꯤꯄꯨꯔꯕꯨ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯀꯥꯁꯃꯤꯔ ꯍꯥꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯕꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯕꯨ ꯎꯔꯨꯕꯗꯒꯤ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯤꯄꯥ ꯈꯨꯗꯤꯡ ꯂꯥꯂꯣꯏꯅꯤ꯫ ꯂꯥꯂꯣꯏꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯗꯤ ꯂꯥꯟꯃꯤ꯫ ꯄꯟꯗꯤꯠꯖꯤꯅ ꯃꯅꯤꯄꯨꯔꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯈꯤꯕꯒꯦꯅ ꯍꯪꯕ ꯇꯥꯔꯗꯤ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯀꯥꯁꯃꯤꯔ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫
ꯃꯅꯤꯄꯨꯔ ꯍꯤꯜ ꯐꯣꯔꯁ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯈꯪꯅꯩ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯋꯥꯔꯦꯡ ꯄꯥꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯏꯈꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯌꯥꯎꯈ꯭ꯔꯦ ꯄꯥꯕꯗ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯠꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5ꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯏꯔꯝꯃꯨ ꯍꯥꯏꯕꯗꯨꯁꯨ ꯉꯁꯥꯏ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 5 ꯑꯩꯅ ꯄꯥꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ ꯄꯥꯖꯔꯤꯕꯁꯤ ꯑꯁꯣꯏꯕ ꯂꯥꯟꯖꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯀ꯭ꯂꯥꯁ 9-10 ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ MIL ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯀꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯃꯗꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯌꯥꯝꯅ ꯍꯪꯒꯟꯕ ꯋꯥꯍꯪꯁꯤꯡꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯋꯥꯔꯤꯁꯤꯡꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫